Mangani Chanba Aroiba Numit Kamari Lainana, Yaoshang Kumhei Mapao Yengbiriba, viewers Singbu, Kumhei.com gi Maikadagi Kurumjari Amadi, Maria Pangambamna Taram Okcheri. Grashi Pukrambamna Shu Taram Okcheri. Ngasi Yaoshang Mangani Chanba Aroiba Numit Kamari Lainana, Pangthok Jagadoriba, Istay Nomai, Amadi Thabal na Chingbagi Paudam Sing, Kangminasi. Ahambada, Thangmaiban NCC Ground, Thabirakpa, Aniren, Tera Yengkhom Lerak Machin near Olenton College, Thabirakpa Amar, Nauremthong Kulem Laikai, Bol Lampak, Thabirakpa Nauba Arubam, Kurai Popular High School Ground, Sayang Road Konthozam Laikai, Thabirakpa Delson Kuraizam, Taruk Subada, Citizens Club Subam Laikai, Thabirakpa Louis Raskumar, Jo Ungba Koyengai, Thabirakpa A.V. Sarma, Sagolban Sayang Pukri Lampak, Thabirakpa Ajit Oinam, Kwakaithel Mayai Koibi, Thabirakpa ALS, Singzamay Chingamaka Model Club Basketball Ground, Thabirakpa Menaka, Luang Sangbam Mayai Laikai near Luang Pokpa Cricket Stadium, Thabirakpa Michael Haikam, Kurai Puthibalairak, Chandam Lampak, Pangairo, Thabirakpa Anil Konsam, Regional College Ground, Chajing Awang Laikai, Thabirakpa Pradeep Puyam, Khabam Haibong Makhongda, Thabirakpa Lovely Leo Salam, Haingang Khongnang Karak, Khongnang Khong, Lampak Mayai Laikai, Thabirakpa Robert, Singzamay How Ground, Thabirakpa Mathangda, Top Khongnang Makhong, Thabirakpa Suras Kaisam, Phayeng Kangjaybung, Thabirakpa Anau Gresham Phayeng, Kurai Ningthaubung Ground, Tinsit Road, Thabirakpa Raven Laisang, Nauremthong NG College, Layak Mapa, Kongpa KSDO Ground, Thabirakpa Tinku Thokchom, Hiang Thang Maning Laikai, Thabirakpa Lanchen Bamangangcha, Ayang Pali, Thabirakpa Loitongbam Sanjoy, Nambol Phoijing, Pukrambam Lampak Nambol, Thabirakpa David Din Pukrambam, Yumnam Huidrom Top Sipai Cosmo Lampak, Thabirakpa Chan Mangang Suresh Kumar Yumnam, Samurao Little Master, Thabirakpa Suresh Pangambam, Laimaram Mamang Laikai, Thabirakpa Jester Rio, Yaoshang Yaripok Kharong Kangjaybung, Thabirakpa W. Niran, Thabal Mela Ground, Thabirakpa Priyo Brahmachari Mayum, Thabal Ningombam Mini Stadium, Thabirakpa Ibomcha Okram, Kanto Kulen Kanto Makhalakai, YDCK Ground, Thabirakpa Donsan Ngangbam, Akash Ngangbam, Kaibi Awang Laikai, Thabirakpa Sanaton Thangjam, Pukrabam Lampak, Thabirakpa Chanam Tiken, Nahabam Bamo Laikai, Thabirakpa Toti Maibam. Isai Nongmai Githaram Manung Channa, Holy Invasion, Lamboy Khongnang Khong Mela Ground, Dips, Loy, Pinku Naurem. Sandy Source present Yaoshang Kumhei Sekmai. Tengdau Yang, Marie Subada, Amadi Aroibada, Nongmai Yangan Pokpi, 9, Thabirakpa Sahil. Ngasi, Yaoshang Aroiba Numit Kamari Lainana, Kumhei.com gi Maikaidagi, Koina Chatpagi Mapao Sing, Mideng Taminasi.
ꯇꯣ ꯏꯅꯨ ꯃꯌꯥꯝ ꯃꯤ ꯑꯩ ꯏꯁꯤꯀꯥ ꯀꯧꯋꯦ ꯔꯣꯖꯤ ꯀꯨꯁꯤ ꯃꯤꯁꯦꯜ ꯁꯤ ꯀꯩ ꯂꯩꯀꯥꯏꯅꯣ ꯁꯥꯏꯁꯦ ꯆꯕꯩ ꯆꯤꯒꯥ ꯃꯊꯛ ꯅꯥꯕꯔꯐꯝ ꯂꯩꯀꯥꯏ ꯑꯣ ꯌꯥꯎꯁꯪꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯃꯥꯡꯒ ꯍꯟꯗꯛꯀꯁꯦ ꯍꯥꯏꯌꯣ ꯑꯃ ꯍꯦꯛꯇ ꯍꯟꯗꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯊꯥꯕꯜꯗꯤ ꯆꯣꯡꯈ꯭ꯔꯕ ꯆꯣꯡꯗ꯭ꯔꯤ ꯊꯥꯕꯜ ꯀꯔꯝ ꯀꯥꯟꯗ ꯂꯩ ꯉꯁꯤ ꯉꯁꯤ ꯑꯗꯣ ꯊꯥꯕꯜꯗꯤ ꯀꯥꯏꯗ ꯆꯣꯡꯒꯦ ꯃꯅꯤꯡꯗ ꯂꯝꯄꯥꯛ ꯑꯃ ꯂꯩꯌꯦ ꯍꯥꯎ ꯒ꯭ꯔꯥꯎꯟ ꯑꯗꯣ ꯁꯤꯗ ꯑꯕꯦꯔꯗꯪ ꯇꯩꯅꯔꯝꯃꯤꯔꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯕꯦꯔꯗꯪ ꯇꯩꯅꯔꯝꯃꯤ ꯑꯗꯣ ꯀꯩꯀꯩ ꯆꯥꯅꯕ ꯈꯣꯠꯅꯕꯗꯤ ꯇꯧꯗ꯭ꯔꯣ ꯉꯁꯤꯗꯤ ꯀꯩꯝ ꯆꯥꯟꯅꯗ꯭ꯔꯦ ꯕꯨꯕꯣꯛꯀꯤ ꯕꯤꯅꯣꯗꯤꯅꯤ ꯀꯩꯗ ꯃꯌꯦꯡꯔꯤ ꯃꯌꯥꯝ ꯇꯧ ꯗꯨꯀꯥꯟꯁꯦ ꯗꯨꯀꯥꯟꯁꯦ ꯏꯃꯧ ꯅꯨꯄꯤꯅ ꯐꯝꯕꯅꯦ ꯑꯗꯨ ꯌꯥꯎꯁꯪ ꯃꯅꯨꯡꯁꯦ ꯄꯣꯠꯁꯤꯠꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯍꯟꯁꯤꯡꯒꯤ ꯑꯣꯏꯅ ꯑꯈꯟꯅꯕ ꯁ꯭ꯄꯣꯔꯠꯁꯀꯗꯤ ꯄꯥꯡꯊꯣꯛꯄ꯭ꯔꯣ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯗꯗꯅ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯦꯅꯦ ꯍꯣꯏ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩ ꯁꯤꯅꯥꯃꯣꯝ ꯎꯁꯥꯔꯥꯅꯤ ꯅꯦꯅꯦꯒꯤꯗꯤ ꯀꯥꯅꯣꯟꯕꯂꯥ ꯅꯦꯅꯦꯒꯤ ꯕꯣꯕꯣꯛꯀꯤꯗꯤ ꯊꯣꯏꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯅꯦꯁꯤꯡꯁꯦ ꯂꯣꯏ ꯈꯪꯖꯒꯦꯀꯣ ꯃꯃꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡ ꯒꯅꯤꯇꯥ ꯕꯕꯤꯇꯥ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯁꯨꯝ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯁꯨꯝ ꯌꯦꯡꯉꯝꯃꯤꯕ ꯍꯥꯏꯇꯥꯔꯦ ꯃꯧꯒꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯗꯤ ꯄꯥꯡꯊꯣꯛꯇꯕ꯭ꯔꯣꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯕꯇ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯊꯨꯒꯥꯏꯕꯤꯒꯨꯝꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯇꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯑꯗꯣ ꯑꯝꯇ ꯌꯥꯎꯕꯤꯗ꯭ꯔꯣ ꯅꯦꯅꯦ ꯍꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯧꯒꯤ ꯑꯈꯟꯅꯕ ꯃꯌꯥꯝꯗꯣ ꯌꯥꯎꯔꯗꯤ ꯁꯨꯝ ꯌꯥꯎꯕꯗꯣ ꯀꯩꯅꯣ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯨꯝ ꯌꯥꯎꯕꯗꯣ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯅꯤꯅꯦ ꯑꯁꯦ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯌꯥꯎꯁꯪꯁꯦ ꯀꯩ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯒꯦ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯨꯝ ꯑꯃꯒꯤ ꯂꯥꯛꯄꯗꯗꯤ ꯐꯦꯁꯇꯤꯚꯦꯜꯅꯤꯅꯀꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣই ꯅꯤꯁꯥ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯌꯥꯝ ꯀꯟꯅ ꯊꯧꯕ ꯀꯣ ꯑꯗꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯨ ꯃꯌꯥꯝ ꯅꯪꯉꯤꯗꯅ ꯆꯠꯂꯨꯕꯒꯤ ꯃꯄꯥꯎ ꯈꯔ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯗꯣꯂꯤꯅꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯀꯃꯦꯟ ꯈꯔꯁꯤꯡ ꯑꯃꯨꯛ ꯄꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯏꯚ ꯊꯥꯕꯤꯔꯛꯇꯦ ꯁꯦꯝꯁꯟꯁꯤꯅ ꯉꯁꯤꯁꯦ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯉꯥꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯏꯚꯦꯟꯠꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯀꯚꯔꯦꯖꯁꯦ ꯁꯨꯅꯕ ꯂꯧꯅꯕꯅ ꯃꯐꯝ ꯇꯣꯉꯥꯟ ꯃꯐꯝꯗ ꯈꯥꯏꯗꯣꯛꯅ ꯆꯠꯆꯕꯅꯤ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯍꯧꯅꯕ ꯍꯣꯠꯅꯖꯒꯦ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕꯁꯤꯡ ꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯈꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯨꯝꯍꯩ ꯍꯔꯥꯎꯗꯁꯨ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯄꯦꯟꯖꯒꯅꯤ KH ꯔꯥꯀꯦꯁ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯃꯄꯥꯎ ꯀꯌꯥ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯨꯝꯍꯩ.comꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯟꯗꯣꯛꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯨꯝꯍꯩ.comꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯦꯡꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯊꯪꯒꯤ ꯀ꯭ꯂꯤꯞ ꯑꯃꯨꯛ ꯊꯥꯅꯕ ꯇꯧꯔꯁꯦ ꯉꯥꯏꯈꯣ ꯃꯅꯤꯄꯥ ꯉꯁꯤꯗꯤ ꯃꯤꯁꯤꯡꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯂꯣꯏ ꯆꯠꯅꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯈꯔ ꯊꯦꯡꯕꯁꯤꯗ ꯁꯤꯁꯦ ꯎꯗ꯭ꯔꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯤ ꯄꯥꯎ ꯀꯩꯅꯣ ꯈꯥꯏꯗꯝꯕꯤ ꯁꯨꯃꯥꯏꯅ ꯍꯥꯏꯁꯤꯗꯤ ꯀꯨꯝꯍꯩꯁꯤꯡ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯣꯏꯗꯤ ꯌꯥꯝꯅ ꯐꯖꯩ ꯒꯣꯋꯥ ꯁꯤ ꯅꯦꯛꯁ ꯑꯗꯨꯝ ꯄꯥꯊꯣꯛꯑꯣ ꯈꯥꯏꯗꯦꯝ ꯕꯤꯁ꯭ꯋꯥꯅꯥꯠꯅꯁꯨ ꯑꯁꯨꯝꯅ ꯊꯥꯕꯤꯔꯛꯏ ꯀꯨꯝꯍꯩꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏ ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯐꯖꯩ from Goa see you next year ꯈꯥꯏꯗꯦꯝ ꯕꯤꯁ꯭ꯋꯥꯅꯥꯠ ꯏꯕꯨꯡꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯨꯝꯍꯩ.comꯗ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗꯅ ꯅꯤꯇꯤꯁ ꯂꯥꯏꯄ꯭ꯔꯥꯛꯄꯝꯅ ꯁꯨꯝꯅ ꯊꯥꯕꯤꯔꯛꯏ ꯌꯥꯎꯁꯪ ꯌꯥꯎꯕ ꯐꯪꯗ꯭ꯔꯁꯨ ꯀꯨꯝꯍꯩ.comꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ
kumhei.com bu thagat pa phongdokjari from Tamil Nadu lap laba mafam kayada layrabasu kumhei.com gi YouTube channel asibu nungsibiduna sumaina comment ka pibiraktana yengbibase som adu amusu thagatjari comment se thumna silasira kai na hoi makhatana aikoina koina chalubagi paudam manung chana bimexo miling taminasi
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯩꯁꯦ ꯈꯥꯒꯦꯝꯄꯜꯂꯤꯗꯅꯦ ꯑꯗꯣ ꯈꯥꯒꯦꯝꯄꯜꯂꯤ ꯁ꯭ꯋꯥꯏꯗ ꯃꯣꯏ ꯁꯥꯏꯀꯜ ꯁ꯭ꯇꯦꯟ ꯇꯧꯔꯝꯕꯁꯤꯡꯁꯦ ꯊꯦꯡꯅꯖꯔꯒ ꯃꯣꯏ ꯀꯣꯏꯅ ꯆꯠꯄꯩ ꯄꯥꯎꯗꯝꯅꯦ ꯁꯦ ꯃꯤꯡ ꯍꯥꯏꯕꯤꯌꯣ ꯑꯩ ꯃꯤꯡ ꯕꯣꯜꯆꯔ ꯑꯩ ꯃꯤꯡ ꯁꯅꯥꯇꯣꯏꯀꯣ ꯑꯩꯒꯤ ꯃꯤꯡ ꯃꯣꯇꯣꯝ ꯑꯩꯒꯤ ꯃꯤꯡ ꯔꯣꯍꯦꯟ ꯑꯗꯣ ꯅꯣꯏꯁꯦ ꯇꯤꯝ ꯑꯣꯏꯅ ꯇꯧꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯁꯦ ꯇꯤꯝ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯔꯥꯏꯠ BMX ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯂꯩꯕ ꯑꯗꯣ ꯅꯣꯏꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯨꯝ ꯑꯦꯕ꯭ꯔꯤꯗꯦ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯈ꯭ꯋꯥꯏ ꯆꯦꯂꯦꯟꯖꯤꯡ ꯃꯣꯃꯦꯟꯠꯒꯨꯝꯕ ꯂꯩꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯦꯛꯇꯤꯁꯇ ꯊꯦꯡꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯩꯗꯅ ꯁꯣꯏꯕꯒꯨꯝꯕ ꯌꯥꯎꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯁꯣꯏꯕꯒꯤꯁꯦ ꯑꯅꯝꯕꯅ ꯑꯗꯨꯒꯤꯗꯤ ꯀꯩ ꯈꯟꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ BMXꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯟ ꯒꯣꯕꯔꯃꯦꯟꯅꯦ ꯑꯩꯈꯣꯏ ꯂꯩꯖꯦ ꯁ꯭ꯄꯣꯟꯁꯔ ꯑꯝꯇ ꯂꯩꯇꯦ ꯀꯩꯝꯇ ꯂꯩꯇꯦ ꯁꯥꯏꯀꯜꯁꯤꯃ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯥ 6-7 ꯑꯣꯐ ꯂꯩ ꯍꯥꯏꯕꯗꯤ ꯁꯥꯏꯀꯜꯁꯦ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗ ꯐꯪꯗꯦꯕ ꯏꯟꯗꯤꯌꯥꯗ ꯐꯪꯗꯅ ꯆꯦꯜꯂ ꯂꯩꯕꯅꯤꯅ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯔꯝꯅ ꯍꯦꯛ ꯌꯥꯗꯕ ꯃꯇꯝꯗ ꯊꯥ 6 ꯑꯣꯐ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯪꯅꯤ ꯑꯗꯨꯒ ꯅꯣꯏꯁꯤ ꯁꯤ ꯇꯧꯕꯒꯤ ꯀꯥꯟꯅꯕꯒꯨꯝꯕ ꯂꯩꯗꯅ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯊꯤ ꯂꯩꯔꯦ ꯁꯤꯒꯤ ꯇꯧ ꯀꯥꯟꯅꯕꯁꯦ ꯕꯣꯗꯤꯁꯨ ꯐꯤꯠꯅꯦꯁꯁꯨ ꯑꯣꯏꯍꯜꯂꯦ ꯑꯗꯒꯤ ꯒो ꯒ꯭ꯔꯤꯟ ꯍꯥꯏꯕꯗꯤ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜꯁꯨ ꯁꯦꯞ ꯑꯣꯏꯔꯦ ꯒꯥꯔꯤ ꯊꯧꯕ ꯆꯥꯡꯗ ꯁꯤꯅꯗꯤ ꯁꯦꯞ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏꯟ ꯒꯦꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯄꯨꯊꯣꯛꯑꯒ ꯇꯧꯖꯕ ꯇ꯭ꯔꯤꯛꯅꯦꯕ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯜꯍꯜꯂꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯣꯏ ꯉꯁꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯒ ꯂꯥꯟꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯅꯁꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯈꯠꯄ ꯈꯣꯠꯄ ꯑꯗꯨꯗ ꯀꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯦ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯝꯃꯦ ꯍꯥꯏꯕꯗꯤ ꯇꯝꯕ ꯍꯧꯔꯛꯄꯩ ꯃꯇꯥꯡꯗꯗꯤ ꯃꯤꯁꯦ ꯑꯃ ꯆꯣꯡꯉ ꯃꯊꯪ ꯃꯊꯪ ꯇꯛꯄꯒ ꯌꯥꯎꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯃꯥꯒꯤ ꯆꯣꯡꯕꯁꯨ ꯁꯨꯝ ꯍꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯕꯦꯂꯦꯟꯁꯁꯨ ꯁꯨꯝ ꯈꯪꯉꯕꯅꯤꯅ ꯀꯩꯝ ꯏꯁꯥꯗ ꯀꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯣꯏ ꯃꯤ ꯇꯛꯄ ꯈꯣꯠꯄ ꯌꯥꯎꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯤ ꯇꯛꯄꯁꯦ ꯀꯩꯁꯨꯕꯨꯗꯤ ꯁꯣꯛꯄ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯏꯁꯄꯤꯠꯇ ꯀꯟꯅ ꯊꯧꯈꯤꯕꯅ ꯊꯦꯡꯉꯝꯃꯒ ꯇꯛ ꯂꯥꯟꯊꯣꯛꯈꯤꯕꯅꯤꯅꯦ ꯀꯩꯁꯨ ꯁꯣꯛꯄꯗꯤ ꯑꯣꯏꯗꯦ ꯅꯣꯏ ꯁꯤ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯍꯥꯏꯕꯗꯤ ꯀꯃꯥꯏ ꯇꯧꯕ ꯈꯣꯠꯄ ꯂꯩꯗꯅ ꯑꯩꯈꯣই ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯦꯗꯨꯜꯁꯦ 3 ꯃꯨꯛ ꯂꯩꯌꯦꯕ ꯁꯦꯗꯨꯜꯁꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯀ꯭ꯋꯥꯏꯊꯦꯜ ꯅꯥꯀꯟ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯍꯤꯌꯥꯡꯊꯥꯡꯗ ꯑꯃꯨꯛ ꯀꯥꯞꯊꯈꯤꯗꯣꯏꯕ ꯑꯗꯨ ꯅꯣꯏ ꯁꯤ ꯁ꯭ꯇꯟ ꯎꯠꯄ ꯈꯣꯠꯄꯁꯦ ꯇꯣꯉꯥꯟꯅ ꯄ꯭ꯔꯥꯏꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯣꯔꯅꯥꯃꯦꯟꯠꯀꯨꯝꯕ ꯀꯩꯀꯩ ꯂꯩꯕꯔꯥ ꯇꯣꯔꯅꯥꯃꯦꯟꯠꯁꯦ ꯌꯥꯎꯔꯦ ꯃꯤꯖꯣꯔꯥꯝꯒ ꯁꯤꯂꯣꯡꯒꯗꯤ ꯌꯥꯎꯔꯦ ꯀꯩꯀꯩ ꯄ꯭ꯔꯥꯏꯖꯇꯩ ꯂꯧꯕꯤꯔꯛꯒꯦ ꯁꯤꯂꯣꯡꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯔꯛꯇꯕꯗꯒꯤ ꯑꯥꯗ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯔꯕꯅ ꯑꯩꯈꯣꯏ ꯆꯠꯂꯨꯔꯒ ꯄꯩꯁꯥꯁꯦ ꯂꯩꯔꯛꯇꯕꯗꯒꯤ ꯃꯥꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯌꯥꯎꯅ ꯍꯜꯂꯦ ꯑꯗꯣ ꯃꯤꯖꯣꯔꯥꯝꯗꯗꯤ ꯇꯣꯞ ꯇꯥ ꯂꯩꯑꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ
ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯅꯧꯕ ꯂꯥꯛꯄ ꯊꯥꯕꯜꯒꯤ ꯃꯐꯝꯁꯤꯡ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯑꯍꯥꯟꯕꯗ ꯋꯥꯡꯈꯩ ꯑꯩꯉꯣꯝ ꯂꯩꯀꯥꯏ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯄꯤꯕꯥꯔꯦꯜ RDS ꯂꯝꯄꯥꯛ ꯀꯣꯅꯨꯡ ꯃꯃꯥꯡ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯃꯊꯪꯗ ꯑꯣꯂꯥ ꯂꯝꯄꯥꯛ ꯃꯊꯪꯗ ꯂꯩꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯃꯉꯥꯜ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯅꯧ ꯄꯥꯎ ꯄꯤꯕꯤꯔꯛꯄ KP ꯑꯔꯣꯏꯕꯗ ꯃꯦꯀꯣꯂꯥ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯁꯣꯃꯣꯔꯖꯤꯠ ꯃꯊꯪꯁꯤꯗꯤ ꯀꯃꯦꯟꯁ ꯑꯦꯟ ꯐꯤꯗꯕꯦꯛ ꯉꯥꯏꯍꯥꯛ ꯄꯥꯃꯤꯟꯅꯁꯤꯀꯣ ꯍꯣꯏ ꯃꯌꯥꯝ ꯏꯟꯇꯔꯦꯛꯁꯟ ꯉꯥꯛꯇꯪ ꯇꯧꯃꯤꯟꯅꯁꯤ ꯕꯣꯠꯊꯦꯛ ꯈꯥꯏꯗꯦꯞ ꯅꯨꯡꯉꯥꯏꯕ ꯈꯔ ꯊꯥꯕꯤꯔꯛꯑꯣ ꯊꯥꯖꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯒꯦ ꯃꯊꯪꯗ ꯕꯤꯁꯥꯜ ꯑꯆꯣꯛ ꯀꯨꯝꯍꯩꯅ ꯌꯥꯏꯐꯔꯦ ꯕꯤꯁꯥꯜ ꯑꯆꯣꯛꯕꯨꯁꯨ ꯌꯥꯏꯐꯊꯣꯏꯔꯦ ꯍꯦꯟꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ kumhei.com busu mayamgi seba tum koina tawba ngamjage Basundar Maibam Facebook ki comment ni kamasina mafam kaya aikoina chatuna yengba phangjadrabasu asumna collection tawraga thagattibase yamna nungaijai good job kumhei.com thagachari Basundar Maibam adomna kumhei.com gi live ase yengduna kumhei.com na koina chatpagi paujel sandokpiba se yengbibagi damakta thagachari makha taba kumhei.com gi program singbusu yengbiyu adagi akoi kumhei.com gi thagachariba video singda comment piba subscribe tawba like tawba kawbiganu Party sing Yaoshang se loikrani ngasidagi yam nungaite adubu kaidaruni akoisu chahi amagi manungda numit mangani harauba nungaiba phongdokminakre adubu to akoigi punsi sintha myasu pangdaba yade masi myasu pangminaraba matungda mathangi chahina lakpa matamda amuk Yaoshang na mayam punna amuka thengnaminasi Facebook tagi amu comment amu pajage thabirakpa Ragu Meitei Yaoshang yawba phangdrasu yenghanba phanghanbagi damakta kumhei.com bu thagachari Ragu Meitei ibung busu thagachari ekhoigi Facebook ki da thadokchaba live astesu comment pibirakpasi ibung busu thagachari Melody Fireman Thabal gi live thabiro Thabal gi live se koi yaraga di thana badi hona jabane adubu khudong chadaba khara leibana Thabal gi live makti thaba phangjadre ngamjadre adu masi damakta ngapigani adubu koi coverage ti logjaraga clip oina di phanayam di yamna thadok chakrabani Melody Herozi Chongtham Kurai Gido Karam Kana Thabiraktoino Akoi Yarigai video coverage Laukat Nabadi Honazage Edubu Thaba Ngamnabadi Honazage Mayam Sungai Biu Adum MD Nawaz Khan Ngasi Isai Laibro Isai se lai ngasai koina program horpa matamda isai gi list kara akhana pathok chakrabani adu amuk tang meeting tabiu tangda la channel fajayu nice excellent khaidem Devakanta kumai se yengba yam nungai makhal mathel kaya hapirakpagi kumai bu matam pumba miyangi seba tawbo oibiu ngasi se Yaoshang ahoba oiradi nungaigadabani Khaidem Devakanta Yaoshang Aroiba Numit tasu akoi akhanaba mayam koina chatpagi paudam kaya amasu sandok chakre adu akoi lepa leitana yengbibagi damakta su thagachari mathangi comment thabirakpana Kanglei Wonder thagachari hanna kumhei.com gi kumhei mitta uhalle Yaoshang punna thagatpirai sengna seba tawbo oibiu love from Taiwan Lapna Taiwan dagi smaina comment kumhei.com bu yengbiraga comment smaina pibirakpase imung busu thagachari haina phongdokchage mathangdi Jamsi Konjengbomna thabirakpa comment amu pajage ahan magtada kumhei.com bu thagatpaga loinana happy Yaoshang to kumhei.com Yaoshang di loikidore adubu iche Pehaino ahumdi haina tra iche ahumdi Thabal jongna dum loisiladoiro jongdoini ngasi akoi pulak jongmina doini akoi aroi ngasi Yaoshang Aroiba oina akoi ahuma chapmanana Thabal jongmina doine ado video do akoi thagalaknaba honajage horen Thabal jongma matamda miyam ngaiminarmo
ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯅꯤꯡꯊꯧꯖ ꯃꯅꯤꯁꯅꯥ ꯁꯤꯡꯅ ꯊꯥꯕꯤꯔꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯇꯝꯒꯤ ꯀꯨꯝꯍꯩꯁꯤꯡꯕꯨ ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯂꯥꯏꯚ ꯀꯣꯚꯔꯦꯖ ꯇꯧꯕꯤꯕꯒꯤ ꯏꯕꯨꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ kumhai.com ꯒꯤ ꯂꯥꯏꯚꯇ ꯊꯥꯕ ꯏꯚꯦꯟꯠꯁꯤꯡ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯕ ꯃꯄꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯌꯥꯔꯦ Berlin Kumar Mayang Namam Kai Lamda Chongdoino ꯑꯩꯈꯣꯏꯁꯦ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯊꯥꯕꯜ ꯏꯍꯥꯟ ꯍꯥꯟꯅ ꯊꯤꯜꯂꯝꯕ ꯃꯐꯝꯗꯣ ꯑꯗ ꯍꯥꯟꯅ ꯑꯗꯨꯝ ꯆꯣꯡꯕ ꯍꯧꯔꯒꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯐꯝ ꯀꯣꯏꯅ ꯆꯠꯂꯒ ꯑꯗꯨꯝ ꯆꯣꯡꯖꯔꯦ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯅ ꯔꯣꯕꯣꯁꯟ ꯇꯣꯏꯖꯝ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯎꯁꯪ ꯂꯣꯏꯈ꯭ꯔꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯣ ꯑꯣꯜꯂꯛꯄ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪꯁꯦ ꯑꯗꯨꯝ ꯂꯥꯛꯇꯧꯕ ꯂꯩꯔꯕꯅꯦ ꯑꯗꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯌꯥꯎꯁꯪ ꯑꯃ ꯑꯗꯨꯝ ꯂꯥꯛꯆꯒꯅꯤ ꯑꯗꯨꯒ kumhai.com ꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯅꯧꯕ kumhei mapao ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯐꯕ ꯍꯦꯟꯅ ꯐꯖꯅ ꯃꯌꯥꯝꯕꯨ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯂꯦꯞꯇ ꯂꯩꯇꯅ ꯑꯗꯨꯝ ꯃꯤꯠꯌꯦꯡ kumhai.com ꯕꯨ ꯇꯥꯕꯤꯅꯁꯤ ꯁꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯨ ꯃꯊꯪꯗꯤ ꯊꯥꯕꯜ ꯀꯗꯥꯏꯗ ꯆꯣꯡꯗꯣꯔꯤ ꯅꯤꯡꯊꯧꯖꯝ ꯃꯅꯤꯁꯅꯥ ꯁꯤꯡ ꯊꯥꯕꯜ ꯀꯗꯥꯏꯗ ꯆꯣꯡꯗꯣꯔꯤꯕꯅꯣ ꯂꯥꯛꯀꯦ ꯑꯗꯨꯝ ꯂꯝꯕꯤꯗ ꯂꯩꯔꯝꯕꯗꯒꯤ ꯍꯧꯔꯅꯤ ꯍꯧꯔꯅꯤ ꯂꯝꯄꯥꯛꯁꯨ ꯌꯥꯎꯅꯤ ꯂꯣꯏ ꯆꯣꯡꯅꯤ ꯁꯒꯣꯜꯕꯟ ꯂꯥꯏꯟꯗꯩꯁꯨ ꯍꯧꯈ꯭ꯔꯅꯤ ꯁꯒꯣꯜꯕꯟ ꯂꯥꯏꯟꯗꯩ ꯍꯧꯔꯅꯤ ꯑꯃꯤꯔꯟ ꯁꯤꯡꯒꯥꯃꯌꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯊꯥꯒꯠꯆꯔꯤ ꯖꯣꯏꯁ꯭ꯔꯤ ꯃꯥꯏꯔꯦꯝꯕꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯤꯁꯦ ꯌꯦꯡꯕ ꯐꯪꯗ꯭ꯔꯁꯨ ꯍꯥꯏ ꯖꯣꯏꯁ꯭ꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯕ ꯉꯝꯗꯕ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯣ ꯁꯣꯝꯅ ꯌꯦꯡꯕꯤ ꯍꯥꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ kumhai.com ꯅ ꯑꯅꯧꯕ ꯃꯄꯥꯎ ꯀꯌꯥꯁꯨ ꯄꯨꯔꯒ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯄꯥꯎ ꯀꯌꯥꯁꯨ ꯄꯨꯕ ꯂꯥꯛꯆꯒꯦ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯌꯨ kumhai.com ꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯂꯥꯏꯛ ꯇꯧꯕꯤꯔꯒ ꯀꯃꯦꯟ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄꯁꯨ ꯀꯥꯎꯕꯤꯒꯅꯨ ꯐꯦꯁꯕꯨꯛꯇꯒꯤ ꯑꯃꯨꯛ ꯀꯃꯦꯟ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯊꯥꯕꯤꯔꯛꯄꯅ ꯕꯣꯏꯅꯥꯎ ꯅꯤꯔꯜ ꯀꯦꯌꯥꯔ ꯃꯉꯥꯡ kumhai.com ꯕꯨ ꯑꯁꯨꯝ ꯇꯨꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯏꯕꯨꯡꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯏꯕꯨꯡꯒꯤ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯇꯨꯡꯗ ꯁꯦꯕꯥ ꯇꯧꯕꯁꯨ ꯀꯨꯏꯅ ꯁꯦꯕꯥ ꯇꯧ kumhai.com ꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯕꯤꯅꯥꯁ ꯊꯣꯡꯕꯝꯒꯤꯁꯤꯕꯣ ꯏꯆꯦ ꯑꯍꯨꯝꯁꯦ ꯋꯥ ꯀꯩꯅꯣ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩꯌꯦ ꯁꯛꯁꯨ ꯃꯌꯥꯝ ꯐꯖꯩ ꯊꯥꯒꯠꯆꯔꯤ ꯑꯕꯤꯅꯥꯁ ꯅꯣꯡꯊꯣꯝꯕꯝ ꯃꯊꯪꯗ ꯅꯥꯎꯕ ꯌꯨꯝꯅꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯎꯁꯪ ꯂꯣꯏꯔꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯣꯏꯔꯗꯣꯏꯔꯥ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯈꯤꯇꯪ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯨꯝꯍꯩ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯀꯣꯚꯔꯦꯖ ꯇꯧꯅꯕ ꯂꯥꯏꯚ ꯊꯥꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯤꯠꯌꯦꯡ kumhai.com ꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯔ ꯁꯨꯝ ꯄꯥꯈꯤꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯔꯣꯏꯕꯅꯤꯅ ꯃꯌꯥꯝ ꯃꯌꯥꯝ ꯄꯥꯛꯁꯟ ꯏꯟꯇ꯭ꯔꯦꯛꯁꯟ ꯇꯧꯕꯤꯁꯦꯕ ꯏꯆꯦ ꯑꯍꯨꯝꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯑꯃꯔꯖꯤꯠ ꯑꯣꯏꯅ ꯅꯪꯉꯣꯟꯗꯒꯤ ꯑꯗꯨꯝ ꯍꯧꯔ ꯑꯩꯒꯤ ꯃꯤꯡꯅ ꯃꯥꯔꯤꯌꯥ ꯆꯅꯨ ꯄꯥꯡꯉꯝꯕꯝ ꯑꯩꯒꯤꯅ ꯒ꯭ꯔꯦꯁꯤ ꯄꯨꯈ꯭ꯔꯝꯕꯝ ꯑꯩꯒꯤꯅ ꯗꯣꯂꯤꯅꯥ ꯊꯣꯛꯆꯣꯝ ꯑꯍꯥꯟꯕ ꯑꯗꯨꯝ ꯑꯍꯧꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯔꯣ ꯑꯁꯥꯡꯕꯒꯨꯝꯕ ꯌꯥꯎꯕꯁꯦ ꯖꯦꯝꯁꯤ ꯀꯣꯟꯖꯦꯡꯕꯝ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯑꯍꯨꯝꯃꯛꯄꯨ ꯑꯩꯒꯤ ꯀꯣꯏꯁꯟ ꯈꯨꯝꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯏꯆꯦ ꯑꯍꯨꯝꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯣꯚꯔꯦꯖ ꯊꯥꯒꯠꯂꯛꯄꯗꯤ ꯀꯥꯎꯕꯤꯒꯅꯨ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯅꯤ ꯖꯦꯝꯁꯤ ꯀꯣꯟꯖꯦꯡꯕꯝ ꯌꯦꯡꯕꯤꯔꯝꯃꯣ ꯑꯩꯈꯣꯏ kumhai.com ꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯡ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯝꯃꯤꯕ ꯃꯈꯩ ꯀꯣꯚꯔꯦꯖ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯁꯨ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯖꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯀꯅꯥꯅ ꯑꯍꯜꯅꯣ ꯂꯣꯡ ꯂꯤꯞ kumhai.com ꯁꯤ ꯍꯪꯉꯛꯀꯅꯤꯁꯦ ꯉꯍꯥꯟꯅ ꯈꯪꯉꯝꯅꯤ ꯀꯅꯥꯅ ꯑꯍꯜꯅꯣ ꯆꯍꯤꯗꯤ ꯄꯥꯊꯣꯛꯅꯍꯧꯗ꯭ꯔꯦꯗ ꯂꯦꯡꯒꯥ ꯂꯥꯛꯆꯔꯝꯃꯅꯤ S is just a number ꯅꯨꯄꯤꯗ ꯆꯍꯤ ꯍꯪꯒꯅꯨ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯃꯥꯅꯦ ꯁꯤ ꯄꯥꯕꯤꯌꯨ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯔꯣ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯖꯒꯦ ꯕ꯭ꯔꯀꯥꯁ ꯁꯧꯅ ꯊꯥꯕꯤꯔꯛꯄꯅꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏꯅ ꯌꯦꯡꯖꯩꯌꯦ ꯍꯧꯕꯗꯒꯤ
loikini khambada thawai nungaite hai asumna haibire program asi loikhrabasu adum kumhai.com na thagalakpa ate update tawjarakpa program singsu makha tana adum yengbiu haijage Kaisam Priyo Singh Iche Singh di Thabal chongba phangdre ko phangdoini hore nungdang chongdoini akhoi hu ngahangagi mayam mapalam da laigiba mayam ma adum yengba phangdaba kumhai se Yaoshang Kumhei yawa phangdaba yengba phangdaba mayam ma yawdo sum adugi seba oina akhoi sum leijabane do akhoi sports sekadi ayung nindadi dum yawe aduga nungdang dadi mayam gi live thabagi leibagi wani do horen di Thabal di soidan chongdoini akhoi hu Raman thingu jam ichi ahum se bo matang chai da su yum pandi roi dro are shiba akoi adu mayam gi seba tum ko sa tawjagi ge adu yum pan bagi sidi huji akoi wakhala leitri yare Puspa Kaman Them ngasi kailamgi Thabal tharak toino ngasai se akoi je coverage khar di lawjaki bani ngarangi adubu kailamgi no habdi akoi su khangjadre horen thara kani ingbiro maya ichi shorjit namai rakpam ichi ahum se laifam dutang introduce to biragadi yam nungai chegani maria de horosine aigina laifamna kongba khetri laikai aigina sagoban thangjam leira ai na lambai khongnang khongdagi punsiba maitai Thabal chongba hayramdau male ichan ahum se as haigazani ne Manipur da poga Thabal chongba hitradi ado maria comment sing su pa lore khoi ngasai koina chatpagi mapauda ngasi Yaoshang Aroiba Numit kumhei.com na lawjarakpa coverage kara meeting taminasi Yaoshang mangani chanba Aroiba Numit ka mari lainana kumhei.com gi maikaidagi koina chatpagi paudam pujaragli akhoi hoji laijari se nompok sanjembamdani mafam sida karam kumhei sing pangthokli haibadu mayam meeting taminasi Okay. Sorosang hontok kiro, sing vibrate sorosang hontok kiro. So, kayo kung kani mamay na kayo kapag na ito tinggal ni. Kumain na laway ko. Ready na tumero. So, ang ready na ito ko ay kung pa. Kung pa na kayo makolong kanya ito makolong na ko ay ganito ko ni. Singpaw ko ni. Yari ko, ang ready na ito. 그럼 상독해 놓으면 생기 오자 코스 오자나 코스 비도라 오케이 아무 코스 못 내겠니 कैमरा게 संगी मनी नंबर कैमरा खंजन भी करो क्योंकि कैमरा साइड तो ले भी करो तुरे को हाना चिन्ह को याते औदरी को औदरी
Please come on the stairs. How many? How many? Prize, pop it off, prize, pop it off, prize, I'm pop it off. Nako, Singi. Abagi Singi bungi captain ji yang wang cawe, nung ada siapa dah ni ko. Okay. Hoja siapa tu ka? Hoja siapa tu lah? Itu biro, orang baik biro, anak sudah biro. Tangi bung tara. Ako po, item, kung ang kanil sa hona ba sudah okay ni. Yari ko, okay, supporter singi hotel, yaro yatri mo yes or no? Ahanda magtada ko huzi unazari basi Langai Village ki Managing Director Telem Arun ibung na ko sigumba lamta kumai haina pangthok pi base si wakhalon adagi khunna si ki maramda wari khara samlapna lamtagi kumhei haibasi thaina ngai gi mamangai dagi hauna pai pusina Yaoshang haina lalamme adabu Yaoshang festival na piba kumhei dagi kitang na thaijaraga lamtagi kumhei haina han boina haudoksebagi maramdi hariba kumhei sina tongan bahiramda abertaina ba adagi tongan festival da enjoy tawdubagi mahota aikhoina singburoi tamburoi punsan laga apunbagi relation nama oiraknaba apunbagi pangandu oinangai gi damakta yumpham oirakanda aikhoina lamtagi kumhei haidana haudoksebani hariba kumhei sida tongo kauba khulama khak khul district manung chanba khungi ita chama Langai village gi ita chama na baton tawdana hariba ita chama ani si punsan jaraga pangthokpa Langai gi ahanba lamta kumhei ni hariba kumhei sida hariba thablaba khungang singi khundu dai khoina Langai gi maikai gi sujaki mahai marong than duna ngasidi lamdamdu da lokpo mahai marong khunna sida puraga khungi khunja singna leidana aikhoiga makhoiga exchange taunadana hingminnabada mateng pangba yaba lambi ama semgatle maduna maram orakan ngaside khoi punsan bagi ahanba horpa khongthang ne na lantagi kumai si haijaningi aduga ibung akhoi si khunse yamna ka tare ingna chikna mayam top naidi yamna luna nana akhoina lakpa matamda ujai si wari su khara dum kullasi model village amoina Langai village haina khangnare haribasi nongpok sanjenbam haina khangnaram-bani hariba khunjigi manungda oiribasi khunnasida leiriba mahairoi khudingmak sanaroi khudingmak aikoi tangai padana angang khudimang laik tamgadabani angang khudimang sanagadabani haibagi pandamda aikoina sports academy ma linkalle hariba academy du da lakhiba angang khudingmakna ngasigi khungang ngasida luba nanbagi chauba role lodana ngasidi khungang si taru tanan ba khungang ama oi khungang ngasida leiba mipung khodimakta luba nanbagi habit lei culture lei maramaduna khungang ngasida sejet ama plastic ama ta da khungang ama ngasidi oi ba phangle adu da natna khungang ngasigi lairik tamba ngamdraba hangang haureba khodimai khoin laik tamna nabai damakta Langai international school na ama linkali high school sima khadai khoina angang khodimak laik tam hali laik tamna nabagi pandamda
ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯊꯕꯛ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯅꯨꯄꯤ 150ꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯐꯝ ꯂꯩ ꯅꯨꯄꯥ 50 ꯑꯃꯃꯨꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯕ ꯁꯤꯟꯐꯝ ꯄꯤꯗꯨꯅ ꯄꯨꯟꯅ ꯅꯨꯄꯥ ꯅꯨꯄꯤ 200 ꯔꯣꯝꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯉꯤ ꯑꯗꯨꯕꯨ ꯍꯥꯏꯅꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤ ꯑꯆꯧꯕ ꯏꯃꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟ ꯊꯣꯛꯄ ꯈꯨꯡꯒꯪ ꯍꯥꯏꯕꯒꯤ ꯏꯃꯨꯡꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯨꯡꯒꯪꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯅꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯊꯛꯅꯅꯕ ꯏꯁꯤꯡ RO ꯋꯥꯇꯔ ꯃꯇꯤꯛ ꯆꯥꯅ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤꯕ ꯏꯁꯤꯡꯁꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯂꯦꯝꯅ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯤꯊꯛꯈ꯭ꯔꯦ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯄꯨꯝꯕꯗ CCTV ꯀꯦꯃꯦꯔꯥ ꯈꯤꯟꯗꯅ CCTV ꯀꯦꯃꯦꯔꯥ 32ꯅ ꯁꯔꯚꯦꯂꯦꯟꯁ ꯄꯤꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯩ ꯌꯥꯝ ꯅꯤꯡꯊꯤꯅ ꯉꯥꯟꯕ ꯈꯨꯡꯒꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯁ꯭ꯋꯤꯆ ꯑꯃ ꯊꯥꯕꯗ ꯕꯜꯕ 350 ꯔꯣꯝ ꯉꯥꯟꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯟꯕ ꯈꯨꯡꯒꯪ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯐꯪꯂꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯃꯔꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯀꯣꯛꯄ ꯈꯨꯡꯒꯪ ꯄꯣꯜꯇꯔꯤꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛट ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯌꯦꯟꯒꯤ ꯃꯁꯥ ꯆꯥꯅꯅꯕ ꯃꯔꯨꯝ ꯀꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯆꯧꯕ ꯈꯨꯡꯒꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯏꯕꯨꯡ ꯑꯩꯈꯣꯏ ꯁꯤ ꯄꯥꯏꯈꯠꯂꯤꯕ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯒꯤ ꯀꯔꯝꯕ ꯃꯇꯦꯡꯁꯤꯡ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯆꯂꯥꯏꯔꯤ ꯈꯨꯡꯒꯪꯁꯤꯒꯤ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯦꯡꯗꯒꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯃꯔꯨꯑꯣꯏꯕ ꯁꯤꯜ ꯂꯥꯡꯖꯔꯒ ꯀꯅꯥꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯉꯁꯤ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯒꯤ ꯃꯇꯦꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯦꯡꯒꯤ ꯇꯉꯥꯏ ꯐꯗꯕꯗꯤ ꯂꯥꯛꯏ ꯏꯕꯨꯡꯁꯤ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯀꯅꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯗꯒꯤ ꯆꯠꯊꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯗꯣꯔꯛꯄꯗ ꯈꯨꯡꯒꯪ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕꯒꯤ ꯄꯪꯈꯩꯒꯤ ꯃꯈꯥꯗ ꯈꯝꯊꯦꯡꯅ ꯂꯩꯈꯤꯕ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯀꯣꯛꯅꯅꯕꯒꯤ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯄꯨꯊꯣꯛꯆꯔꯒ ꯏꯁꯥꯅ ꯁꯦꯝꯖꯕ ꯄ꯭ꯔꯣꯖꯦꯛꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗꯒꯤ ꯀꯣꯄꯤ ꯇꯧꯔꯒ ꯇꯧꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯕꯨꯡꯒꯨꯝꯕ ꯍꯥꯏꯗꯤ ꯏꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤ ꯆꯦꯟꯕ ꯃꯅꯤꯄꯨꯔꯗ ꯃꯤ ꯌꯥꯝꯅ ꯂꯩꯔꯒꯗꯤꯀꯣ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯏꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣই ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡꯁꯤꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯑꯗꯨꯒꯨꯝꯕ ꯃꯍꯧꯁꯥꯅ ꯂꯩꯔꯝꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯕꯦꯔ ꯇꯩꯅꯕ ꯄꯦꯁꯦꯒꯥꯔꯤ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯅꯩꯅꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯥꯊꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯣꯔꯠꯁ ꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯜꯂꯦ ꯁ꯭ꯄꯣꯔꯠꯁꯇꯨꯅ ꯈꯔ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯅ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧ ꯆꯣꯡꯗꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯏꯕꯗꯤ ꯂꯩꯀꯥꯏ ꯑꯃꯗ ꯀ꯭ꯂꯕ 3-4 ꯂꯩꯒꯅꯤ ꯀ꯭ꯂꯕ 3-4 ꯈꯨꯗꯤꯡꯃꯛꯅ ꯑꯍꯧꯕ ꯃꯥꯌꯦꯛ ꯄꯥꯟꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯅꯃꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯁꯇꯤꯚꯦꯜ ꯇꯧꯗꯅ ꯍꯥꯟꯅ ꯂꯥꯡꯉꯝꯕ ꯅꯤꯜ ꯈꯣꯡꯉꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯑꯃꯨꯛꯁꯨ ꯂꯥꯡꯈꯠꯂꯛꯇꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯒꯤ ꯃꯥꯏꯀꯩꯗ ꯂꯥꯟꯅ ꯆꯠꯄꯒꯤ ꯃꯃꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯌꯥꯎꯁꯪꯕꯨ ꯁꯤꯟꯕ ꯂꯥꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯌꯥꯔꯤꯕ ꯃꯈꯩ ꯐꯦꯁꯇꯤꯚꯦꯜꯒꯤ ꯅꯃꯥꯗꯣ ꯇꯦꯟꯁꯟꯕꯤꯔꯒ ꯍꯦꯟꯅ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯍꯦꯟꯅ ꯐꯕ ꯅꯍꯥꯔꯣꯟꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯔꯦ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯒꯤꯅꯤ ꯉꯁꯤ ꯂꯝꯇꯥ ꯀꯨꯝꯍꯩ ꯍꯥꯏꯗꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯈꯛꯇꯪ ꯄꯥꯡꯊꯣꯛꯑꯒ ꯃꯗꯨꯁꯨ ꯆꯤꯡꯕꯤꯔꯣꯏ ꯇꯝꯕꯨꯔꯣꯏ ꯏꯇꯥ ꯃꯌꯥꯝ ꯄꯨꯟꯁꯜꯂꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯤꯡꯃꯤꯟꯅꯕꯗ ꯆꯪꯕ ꯊꯕꯛꯀ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯃꯁꯤꯗ ꯄꯨꯝꯅꯃꯛ ꯁꯨꯞꯆꯜꯂꯀꯥꯟꯗ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯐꯪꯃꯤꯟꯅꯔꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡ ꯉꯁꯤ ꯏꯕꯨꯡꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯀꯥꯏꯊꯣꯛꯄꯤꯔꯒ kumai.comꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯨꯡ ꯇꯥꯕꯗ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯏꯕꯨꯡ kumai.comꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯗꯝꯖꯔꯤꯕꯤ ꯒ꯭ꯔꯦꯁꯤ ꯄꯨꯈ꯭ꯔꯝꯕꯝ ꯑꯃꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯈꯝꯕ ꯆꯤꯉꯥꯝꯕꯝ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯤꯡ ꯊꯝꯖꯒꯦ ꯑꯉꯥꯡꯕ ꯃꯆꯨ ꯂꯤꯠꯂꯤꯕ ꯇꯤꯝ ꯑꯁꯤꯅ ꯔꯤꯡꯋꯤ ꯇꯣꯡꯒꯧ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯁꯤꯡꯅꯤ ꯍꯟꯗꯛꯇ ꯋꯥꯔꯜ ꯀꯞ ꯁꯥꯟꯅꯔꯨꯕꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯄꯥꯟꯒꯤ ꯐꯦꯟꯁ ꯈꯨꯗꯤꯡꯃꯛ ꯀꯥꯎꯔꯛꯄ ꯕꯣꯜ ꯉꯥꯛꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯁꯣꯏꯗꯅ ꯇꯦꯛ
Sungwal ko tanggap pero sorry, Tomo FC. Okay, thank you. Number 2, Udre. Back. Jersey number 7. Pang Raison. Jersey number 8. Awon. Jersey number Nogchari makatarak po ina kumhay.com na koina chatlubada ngasi Kulay Popular Lampakta ngasi yamna nungayba event ama pangthuome madugi event tugi maming na King Desire haina King's Desire haisibu kaino. King Desire haise akoina pana khaidoknarani aduga ining thawna apamba potse piyu haiduni adugi matam duda ining thawna apamba poto pibaduda masing hena piba ngamba khwaidagi chumna tawba ngamba miduda hena point piduine ba adugi da akaba miduna ning thawna mana piduba adudo King Desire haise adugi event maming do madu miyam ga punna miteng taminarsi yang satu juga aku awal menjadi para pemain senapati dan section dulu ini upin itu lairo na terus lairo yang bahasa macam tu wala padang yang sere wala yang bahasa itu dikasih wala kai sami dulu lo panagi minggu dah dia aku ini tadi lagi hari berpada si kita waktu aku berkuba aku memang pergi di sini. Mana aku ini Yaoshang Kumhei Mapao Kumhei Mapao kalau dia lagi kande si yang berkali kali lo tahange atau dia yang berak ada ni orang di thongga ada nyumai orang kaya bukan salah di berak lewat kaya yang lagi lagi lo yang benar orang abro lagi abro gini lah Ebi grino kan dere tu kan dia atau macam apa kau? Sepuluh. Ale panah di mana grino pula? Yo tersan hai ni boleh panah mungkin. Yo tersan kita komisi kaya orang. Asil lo ada bro. Asil lo ada. Sepuluh yang tu tapi yo mesti grino balik. Ini lagi panah ni dah ini. Nombor terangga, nombor jaya yang saya terwati, ya roh, semua ya roh, itu nanti, hasil lakukan apa nak orang tu, tangan kalau sekarang hati kadang nombor ngai le, Mami thawda laku do yang tada laku na tagala tawai ka sada hati yang bilang mal laki do saung mungro begin mal lewa Nikada ini kalau langsung pergi ibadah mana lagi masuk ke dalam suci yang di pasar rumah itu pun ini kalau apa ni ibadah itu mana ada dah hari juga ini kalau langsung ibadah lagi sini kalau tak kuat kami lagi di sini saja Lolo lah, hari ini kalau lagi ni lah
하이가 알아보거나 너가 손들을 줬더라 하이가 시절을 나가 손들 바꾸려 하는 시절을 이거 보라 자서 부탁해 뭘 전화해 나한테 뭘안 보여 되니 ini coba imai bukan roh untuk jalan ke sana jalan tinggal ke utara biaya ini kalau lagu tentang hawa kurang untuk kopi dengan jawab kali singkari 마치는 거고 따고 건드려 내가 거의 하지만 program chapel ko hom masida la pina mo nikijare amko so na nikijare apoge poti pana nako yamna puru tanda laba sanda leko pera mo nikijare ini ba lo sisi yam sai ko no no ko kumba amma sai budala sai sai me ro tarbiya 우리가 거의 기분도 안되게 시간으로가 야오샹 스포츠 미자식이 기분이지이 보험 마실라 야오블라 우리가 거의 기분도 좀시 시행이 인터우마디 마하라니 사전이가 아니기 마이크에게 끌어먹고 따라하는 옥절이 허무고마운데 고비오냐 허무고마운데 미제를 아주고 Nasinya sigur nama orang masida Ninghaw madi maharani japau karakadri Henga yorok badagi Nasigi program mati tengjat kibani Masigi namak tasumya nawaro biroy Ini sangat membantu mais 500 que se matam pela TV do
ꯃꯇꯝꯗ ꯍꯥꯏꯕꯤꯌꯨꯗ꯭ꯔꯕ ꯌꯥꯝ ꯀꯨꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯁꯦꯅꯥꯄꯇꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯄꯤꯌꯨ ꯄꯦꯅꯥ ꯈꯣꯡꯍꯜꯂꯨ ꯑꯋꯥꯗ ꯂꯩꯁꯥꯕꯤ ꯄꯦꯅꯥ ꯈꯣꯡ ꯇꯥꯔꯤꯌꯦ ꯅꯣꯏ ꯍꯥꯟ ꯌꯧꯔꯛꯑꯃꯤꯅ ꯍꯥꯟꯅ ꯂꯥꯛꯄ ꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯦꯞꯍꯜꯂꯨ ꯄꯅꯥ ꯂꯥꯛꯄꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯅꯥꯅꯤ ꯈꯪꯅꯅꯕ ꯄꯅꯥ ꯂꯥꯛꯄꯁꯤꯡꯒ ꯂꯣꯏꯅꯅ ꯂꯦꯞꯄꯤꯅꯕ ꯂꯦꯞꯍꯜꯂꯨ यारे हाँ तो पनागी हो गलो सुंदगी सेकेंड फ्लैट ना हाई बदलो चिन्ह पेनागी सेशन पति को मकदम कौवी यारे अरे शुभ पना आगे मुक्त बोलो अनी शुभ संग को पना तो सोंग बिचरा यारे हेलो Ahun suka para mukul sulu. Ahun suka para ke yaw kiu do. Ahun suka do. Kayu tahu ya, ay lapang mo ay kathado ko ya tabang tahu lagi. Kungge pero ito kasi hajina ang ngapi ko na iyong local. यारे मरी शुभ पना मुक्त होलो मरी शुभ पना अदुगा पना रसिंगा खोमाई बा तौले परफॉर्मेंस सिंग अदुगी मतुमिना पुनि थबर पोइना खबा ओ अदुम खुबी रवनि सिंग जरे nhà mấy khả nào ra thì cũng giờ bị cái khuôn tôi đi यारे अनि शुभा या थंगा मुकाउ फरक लगे बिरे बिचिनाउ सिंगना volunteer सिंगना स्वरूप पुनः चलक पदा स्वयं थोक तरबा मुतंग सेक्शन बिना बने सिंग जरे नखोई ममांग थमु नहे नखोई मपा दुगी ममांग हाउ सिंग नखोई ममांग थमु नहे मिनिट क्या सूरे कोई जजे सिंह यारी बड़ा मरकना हजे लौजरिबा वीडियो कवरेज असे kumhei.com दगे लाकपने हाइरिबा kumhei.com हाइरिबा चैनल असिना को हजे कवरेज तौजरिबा से पुंग 8 त सुंसोय सोयदना कोई टेलीकास्ट तौजगनी अदुना मरम ओइदुना युम दा लैबिरिबा जिलिनाव सिंगनसु लाइव मक येंबु फंगबिहौद्रगसु अदोमदोंगी टीवी चैनल सिंगदा येंबियो हाइदुना निसिंगजरी
ꯃꯈꯣꯏꯒꯤ ꯃꯄꯥꯗ ꯃꯤ ꯑꯃꯃꯝꯒꯤ 10 ꯃꯔꯨ 10 ꯑꯉꯥꯡ ꯑꯅꯤꯁꯤ ꯀꯔꯤꯒꯤꯅꯣ ꯊꯣꯛꯆꯜꯂꯒ ꯂꯥꯛꯏꯕꯁꯦ 10 ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯃꯆꯨ 10 ꯍꯦꯟꯕ ꯌꯥꯗꯦ ꯌꯥꯔꯕ꯭ꯔ ꯃꯥꯡꯗ ꯊꯝꯃꯣ ꯀꯔꯤꯅ ꯈꯣꯂꯣꯛꯄꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯑꯉꯥꯡꯒꯤ ꯄꯅꯥꯁꯤꯗ ꯈꯣꯡꯒꯥꯎ ꯃꯔꯛꯇ ꯈꯣꯡꯕꯤ ꯌꯥꯎꯕ ꯄꯅꯥꯁꯤ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏꯗ ꯃꯃꯥꯡꯗ ꯊꯝꯃꯣ ꯍꯥꯏꯈꯤꯕꯅꯤꯀꯣ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗ ꯚꯣꯂꯨꯟꯇꯤꯌꯔ ꯃꯔꯤꯈꯛꯇꯪ ꯊꯣꯛꯂꯛꯎ ꯄꯅꯥ ꯖꯁꯅ ꯃꯤꯅꯤꯠ 2 ꯄꯥꯁꯜꯂꯨ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯣꯛꯄ ꯉꯝꯕ ꯄꯅꯥꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯧꯖꯒꯗꯣꯏꯁꯦ ꯑꯗꯨꯝꯇꯪ ꯏꯁꯥꯅ ꯈꯪꯕꯤꯗꯨꯅ ꯌꯥꯝ ꯊꯨꯅ ꯈꯣꯡꯅ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛ 30 ꯁꯦꯀꯦꯟ ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯄꯅꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯈꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯇꯝ ꯂꯩꯔꯤꯕ꯭ꯔꯥ ꯑꯔꯣꯏꯕ ꯄꯅꯥꯒ ꯂꯣꯏꯅꯅ ꯌꯥꯗ꯭ꯔꯤꯀꯣ ꯍꯥꯟꯅ ꯄꯨꯊꯣꯔꯛꯂꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯝ ꯁꯥꯡꯕꯗꯨꯅ ꯍꯦꯟꯅ ꯃꯥꯛ ꯐꯪꯒꯅꯤ ꯃꯨꯟꯅ ꯇꯧ ꯅꯈꯣꯏ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯂꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯝ ꯁꯥꯡꯕꯗꯨꯅꯗꯤ ꯍꯦꯟꯅ ꯃꯥꯛ ꯆꯥꯎꯒꯅꯤ ꯑꯗꯨꯒ ꯊꯨꯅꯁꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯆꯦꯜꯂꯣ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯄꯤꯔꯤꯕ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒꯥꯔꯤ ꯈꯖꯤꯛ ꯇꯞꯅ ꯊꯧꯕꯤꯅꯕ ꯍꯥꯏꯗꯨꯅ Yaoshang Sports Organizing Committee की माइकल की निखिंजरे पना लाख को लेकर नमाज सिर लेफल लिपू मौसम तो क्या सांगी एक सितुंग और चलो सोना अगर ये पना लाकर अमूल नतीजन दिया तो जल्दी सीना पना हारवा इन क्वालिटी मौसम कराना सांगी मुकन दिए हो लोगों ने बाबू सिंह ने सुना समझी हो लोगों Organizing committee के members से नकोई यारना दे सोरों मपान अधोइदा खसी लापना दुना लेपियो हाजुना यारे सेनापति तो मिन लयो ये आथंगलाव फरक लगे मिनिट मंगा की मनुंगा मफम मसीदा लंपाक असीदा नकोइना मनुष्य संग मपोसे पुनः पुथोरक लगा आई मांग सागा सुंदर लो लगा आई बुबी थाओ आहान बा चाहाव न लोन मधुबी माना चाव न बिगनी volunteer सिंह सोक चेन मयावरा दी गाड़ी सिंह मन चेक ताऊ से पनाला को शिक्षा मनी महारानी बुतोंना खरंजरी अदुगा आइना हंगजानिंगबसे इनिंगथो मनी महारानी की कोलोय मिंगलेनगा लेफमनेनगाम ताकपियुबा आइगी मिंग माइस्लाम लानम सिंह सिगी खुराई कोनसम लाइकाय कोगी स्पोर्ट यावसंग स्पोर्ट तौरिबा लंपाक सिगी हेक ऑपोजिट की थोंगान सिदा संग लाइको आइगी न कुन नांगम सितलजित सिगी सिगी अखोई किंग्स डिजायर से सिसे कई वाखलोन दगी हौदोखिबनो इवेंट से कमायना पांथोकनो कइरो यावसंग खुदिंगी चही खुदिंगी दम पांथोकपिब्रा कई वाखलोन दगी पांथोखिबनो हाबिसो हाइबियो किंग डिजायर्स की सरम जे कोइना सही ता की ममांगदा मसीगा हाइपेट माना बमोंग हमका अखोइना अतोपा अखोइना नहा वरिङैदा चथोदा हाइपेट उगिबदगी अदुदगी अखोइना खितम मॉडिफाई तौथोक्सरगा अखोइना
ꯑꯗꯨꯝ ꯁꯤꯟꯕꯁꯦ ꯍꯧꯖꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯇꯧꯔꯒ ꯋꯥꯅꯔꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯃꯈꯛ ꯄꯤꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯤꯡ ꯖꯤꯖꯥꯁꯀꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯤꯡ ꯖꯤꯖꯥꯒꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯑꯃꯗꯤ ꯂꯩꯅꯤꯗꯅꯀꯣ ꯁꯤꯁꯦ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯅꯣ ꯄ꯭ꯔꯖꯥꯗ ꯑꯗꯨꯃꯥꯏꯅ ꯑꯃꯇꯪꯒ ꯍꯥꯏꯕꯤꯌꯨꯕ ꯀꯤꯡ ꯖꯤꯖꯥꯁꯀꯤ ꯊꯧꯔꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯑꯃꯁꯨ ꯎꯠꯊꯣꯛꯄꯅꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀꯤꯡꯅ ꯍꯥꯏꯔꯕꯅꯤ ꯀ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯉꯥꯏꯍꯥꯛꯇꯪꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯁꯦ ꯁꯥꯒꯠꯂꯒ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯨꯊꯣꯔꯛꯄ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ኢꯟꯇꯔꯇꯦꯟꯃꯦꯟ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯑꯕꯦꯔꯅ ꯆꯤꯡꯅ ꯇꯩꯗꯨꯅ ꯑꯗꯩ ꯀꯣꯏ ꯀꯣꯏꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯁꯒꯨꯝꯕꯗ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝꯅ ꯕꯥꯏꯟ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯟꯗꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯑꯩꯅ ꯄꯤꯒꯅꯤ ꯍꯣꯏ ꯑꯗꯣ ꯁꯤ ꯀꯤꯡ ꯖꯤꯖꯥꯁꯤꯗ ꯏꯅꯤꯡꯊꯧꯅ ꯁꯥꯕꯤꯔꯤꯕ ꯏꯅꯤꯡꯊꯧꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯤꯌꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯥꯎꯕꯤꯕ꯭ꯔꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯤ ꯑꯩꯈꯣꯏꯅ ꯁꯥꯕꯁꯨ ꯅꯠꯇꯦ ꯑꯩ ꯃꯃꯥꯡ ꯆꯍꯤ ꯁꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯤꯡ ꯖꯤꯖꯥꯁ ꯍꯧꯗꯣꯔꯛꯄꯒꯤ ꯑꯅꯤꯁꯨꯕ ꯆꯍꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯁꯥꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯨꯝꯁꯨꯕ ꯑꯩꯅ ꯅꯤꯡꯊꯧ ꯁꯥꯖꯕꯅꯤ ꯅꯨꯡꯉꯥꯏꯖꯩ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯏꯚꯦꯟꯠ ꯀꯤꯡ ꯖꯤꯖꯥ ꯀꯧꯕ ꯏꯚꯦꯟꯠ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯅ ꯃꯁꯝꯁꯤꯗ ꯄꯥꯡꯊꯣꯛꯄꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ इनिंगौसा यावसले कमाई तौगे अदो बेबार पिरियो को इनिंगौ दे बेबार याव दगदे को डिस्क्वालीफाई याव डिस्पोल लो गिलास हम लोग जरो गिलास हम अना को मा ओए डिस्पोल जा जाओ हम चलो रे कोक की बना दियो ओए निसा हजिक सालंदीना सना रेसिंग कोई फासला के बाजार उठी थमो ग्लास अमम थमो महारानी की सुयो यामना नुंसीबा Isu tuan memaklai, saksakum ohum dam. Yari ahan bapana surakanda, ahan bapana sihani yenge. Eking ji tuan memaklai. Angang mereka sensel dari sini dari gino. Kanai bersama sudo, mama sama papa sudo ini entertainment program besar kerumah ini. Lupa anak magi lupi jasa indu sulit lagi English kali gino. Yare, ani subapana mungkin si. Kalau mai yang anda jaga ada tersen biro. Batai mana using dungai ko, nahak lagi biko. Sabji panah kita ngan berjaga ini kalau udah berjaga ada sabio. Nako gisaruk tulimi na sawing na nida. Ye dong ya wei. Iya men spesial ada mo tho ko ji bana ni no wei kam lo sa lo wei ba ye dong ya wa ka wei ka ke. Saya mahu berkumpul kubiyo. Amawali. Bayam sang ili makogi, marom masih kita waktu harus berkumpul untuk
Yare yare, matam pumadarum na tao mga mo isano. Aduga, nung sinasang inap kibarum nung sinasago yung dan amin na katawan ako'y music side-dagi isa'y nungaiba makakang taro ulit. Hubula, pura kong magi-magi, diya ko, lusabi na. Yare como mayam susangiro Aroiba Ram housing mayam guluina na Taram nokchadi Yaoshang mangani chanba amadi Aroiba Numit ka mari lainana nungai-nungairaba event kaya meeting taminakhraba matungda hauzik mayamna kumhei.com bu kari haina khanbiri kyamnu shibiri hana khanbibasing comment and feedback pibiraki mayam adu meeting taminasi Ahanbada KK link numit mangani chupna pangthorokpa Yaoshang Kumhei asumna loikiba khanghaude yawba phangdaba aikhoibusu uhanbire Thagatchari yawba phangdaba aikhoibusu uhanbire Thagatchari Kumhei live amadi sinbi rangbiriba khudingmakpusu ikoknona khurumjari Thagatchari KK link aikhoigi kumhei.com na sandokchaba program singbu lepa leitana yengbibagi damak matung taba Yaoshang khakta nattaba atopa harau kumhei lakpa matamda kumhei.com na lepa leitana program live amadi coverage mayam lepa leitana thagatcharkani mayam punna ngaiminasi Matangi comment James C. Konjengbom na thabirakpani Langai Village Nompok Sanjenbanggi coverage thagatpirakpasi yamna nungaijai kumhei.com bu thagatchari yamna tamjaningai oiba yam yaure asumna tawrabadi Langai Village tanatana Manipur su chawkhatlani James C. Konjengbom sumaina comment feedback pibirakpasi yamna nungaijai mathangdana Layan Lakpam Tolen kumhei.com bu thagatchari adu net on tawdrasu notification adum lakhanba yaroidra khangjinningi Layan Lakpam Tolen ibu kumhei.com bu subscribe amadi like tawbiyu
Sanatomba YPK Yai He Live Tobibagi-damak Tathagatchari Kumhei.com bu Ibung Sanatomba busu Taram Nokchari KK Link Amukasu Bibirei event asi yengbada yamna nungai pukning huna fazai Sidagi hena nungai ba event yengba nungai ba mayamgi pukning huba hena pukning huba ngamnaba event kaya ama puzarakhige matung tarakpada aduidi loishanaba tawrisina Gracie Dolina Akoi kumhei.com na ngasai haijakriba Thabal gi mafam na chingbasing hena kupamarol pambiragadi kumhei.com apps pu Play Store dagi download taraga map na chingba khangbiba yagani masida sunatana hayeng nungai raba kumhei haraugi pausi akoi kumhei.com gi Facebook page na chingbada pau pibirau mayamda sandokchage Loidalana kumhei.com bu nushibiduna kumhei.com gi YouTube channel sibu like amdi subscribe tabiba kaubiyeno Ngasti gi oinadi kumhei.com bu mityeng tabiriba mayam pumnamakpu kumhei.com gi maikaidagi kainanaba yathagmizari loina na Yaoshang mangani chanba Aroiba Numit asida Gracie Dolina amadi Maria gi mafamdagi loina na punamak kumhei.com gi mafamdagi sumaya punamakta yaifabo oisanu haina mapugi mafamda thaunizage makha tabo ina Thabal gi coverage khara yemedeng taminasi
Pipangam masasing yang kaiti segi kawan semua pipangam masasing yang panang penting kumpiraga segi Thabal sih aku panang bukan bisa pipangam masasing sudah kawan semua lima jadi mesti nggak tuh kali saya mesti mereka mau sekurang punya teh kalau mau ada yang kita kan masasing sih pagi kita makan Kau PC hai dah. Sejak lagi pakai kamu kan yang sendiri. Oh itu.